Mebys News and Information adom batarang nokjari. Manipur asi di Manipur Liquor Prohibition Act 1991 gi makhada dry state lawthokduna yu yonbagi athingba leiramba du ngasi phanghngiba state cabinet ki mifamna di Manipur Liquor Prohibition Amendment Act 2002 gi provision namagi makhada state asigi Mapham kharada athingba si lawthoknanaba warip lawkre. Chief Minister N. Biren Singhana chair lawduna ngasi ayupung 10 makhaidagi mahaki Secretariat Office ki cabinet hold chathakiba cabinet mifamda matam kharadagi hana leiramba yugi athingba si lawthoknanaba warep lawkhibani mifam aduda tongan ba department singi agenda singsu puthokduna khanaki hairi. City Police Station ki team mamana ngasi ayuk pung 10 rom taba matamda bazar manungda chathakiba drive amada ILP inner line permit card paidaba non local mari phare hari. Police tagi phangba paun hai City Police Station na Bengal Eastern Frontier Regulation Act 1973 gi section ahungi makhada lokhatfa FIR amaga mari lerena mioi mari adu phagakhibani. Makhoi ngasi JMIC Imphal West ki court puthoklaba matung summary trial chathabaga loina makhoi chamanga gi fine thiankre hari. IMC ki 1 gi corporator Gangmai Gaidon Rongmaina special class contractor GG Rongmai gi mingda IMC ki 1 ama ani ahum amasung kungamanga gi mapham kayadagi thabak sudana lawthokiba senfam singathanaba mari leinaba singna khangkhraba matungda singalaktabadagi police na senfam adu lokotpinanaba haihatkhibasu ngasi faubada police na thabakta onthokpidana leire amaromda JDU gi MLA oina thangmaiban AC ki mai paglakhiba KH Jaykishan na BJP da yaukhibadagi GG rongmaina shel haihatkhiba wathok mahi mayai chamkhrabra haina Miyam na hangdoklagani Pausin hai thangmaiban AC gi manungda leiriba tongan ward singda thaderakhiba semgat sagatpagi senfam kaya GG rongmai kauba tarung village dagi special class contractor amana thabak sudana shel lokthokre haiba wafam MLA kumukjam Jaykishan na puthorakpagai loina GG rongmai kauba special class contractor amata thangmaiban tarung village leiti haiba wafam lakpadagi hirambasigi matangda IMC gi mari leinaba singda GG rongmai asi kanano puthokna batakna duna lakhibani loinana wathok asigi matangda IMC na departmental inquiry committee ama June 3 da semlaga thizenduna lakhibani. Moirang Kendra gi manung chana leiriba Ngangkha lawai maning sabal da ecotourism park sagani haiduna thabak paikhalakliba si Mapham asida Saba yaroi atopa Mapham amada sananaba singbiu haiduna ngasi ibudau thangjing thoguluf committee Ngangkha lawai na paumisinga unaba amada phungdokre. Thaugalup committee amadi Ngangkha lawai gi Miyam ga loina paumisinga Mapham adu da chatuna yengsilaba matung Thaugalup committee gi secretary L Ningthemba Singhana paumising da phungdokhibada Mapham asi ngasidagi chai humudra dagina marfudagi hauna Ngangkha khungangi khunjasina kanduna ngak senduna leirakpa Mapham mane adugi sumathakta Ngangkha khungangi leiriba ibudau thangjingi lai harauba matamda lai lam thopam amasu oiribani loinana Mapham asibu Ngangkha lamdamgi Miyamgi humang mamalna haipal lepal upal wapal kaya thaduna laglibani haiki lamdam asigi chingtam yalomi singi paring naina yumthong khuding da latnariba Sanamahi laining gi khwaidagi parai chetpa athoiba thani haina lawnariba Mera thabum ama chupna laining asiga mari lenaba thauram kaya pangthokani haina laining thau Sanamahi temple board ki member secretary Sivdat Luwang na phongdokre wafam asi laining thau Sanamahi temple board haying khongbal ufong yumpham da pangthokpa paumisinga unaba mada phongdokladuna mangna makha taraduna Mera gi nong mapanba September 13 tagi ayuki pung 9 tabadagi amaibi pena pung thangta sagol tongba yauna laining asiga mari leinaba langden amadi laining loi cha kayana saruk yaraduna laining khongchat ama chatkadori kangla gi nungjeng ikondagi iru iseng logduda Mera chaorel haubagi thauram pangthokani Mera gi nipani panba October 3 da leibak miyamgi yaifananabagi damak thauni numit haina pangthokadoriba asida lamdam asigi mipung khudingmangna saruk yabiyo hairi. Mera gi nongma panba lagliba September 13 ta Mera chaorel haubagi thauram pangthoktuna Mera thabuma machumna Imalai Meril Sidabi amadi Lining Thau Sanamahi Thawni Zaduna Makal Matel Kayagi Nat ki Thoram Singh Lining Thau Sanamahi Temple Board Pangtholagani Haina Lining Thau Sanamahi Temple Board ki member secretary Maisnam Sibet Luangna Pongdokre
Indiagi oinasu lebak asida leiriba Muslim laining chatpa phurupsingi nupi singna laining asigi matungina makhogi sam amasung ngaki saruksin khumjinbada sizinnagadabani haiba hijab ki matangda Supreme Court tongan wakat sing lakpadagi wail chatharingai cherakta Iran nupi macha ama hijab oblabasu maki masam loina makhumjinde haibagi maralda lebak adugi military police na faraga makhogi kasadi da thamlingai da sikhibadagi achauba irang ma thokre laibak thiba thodok asida lekhidrabi nupi macha adugi maming Mahasa Amini kawi masagi chahi kunganithoi rom tamak suri mahak hijab upada maki masam loina mak khumjinkhide haiba charge ta mahakpu police na farga Iran ki capital city Tehran da leiba religious police custody da thamnakhibadagi haukiba irai numita lekhidabani haire Police custody da mahak lekhidabagi pau tabadagi Iran gi khwaidagi mi kungna tariba Tehran city yauna atopa city singda khosaunaraba Iran gi nupi lising na khujing oiduna lambi sorokta thongnaraktuna thodok asigi mayokta akan mamongda pendaba phungdokhre loinana police na nupi sing adubu laksinduna control tongnana bohonabada tear gas cell singdagi hendoktuna nongmai fawba sajinaki hairi